ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯀꯣꯞ ꯑꯃꯁꯨꯡ ꯈꯔꯨꯡꯄꯥꯠ ꯄꯥꯠꯇ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯄꯥꯠ ꯃꯄꯥꯜꯗ ꯂꯩꯕ ꯌꯨꯝ ꯀꯌꯥ ꯅꯧꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯄꯥꯛꯇꯛꯅꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯃ ꯍꯦꯟꯕ ꯑꯁꯤꯗ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯠꯂꯣꯝꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯏꯁꯤꯡ ꯍꯥꯏꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯂꯦꯞꯇꯅ ꯋꯥꯡꯈꯠꯂꯛꯄꯅ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡꯗ ꯌꯨꯝ, ꯉꯥꯌꯣꯛ ꯐꯥꯔꯝ ꯑꯃꯗꯤ ꯂꯧꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯁꯥ ꯁꯟ ꯌꯥꯎꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯏꯆꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯁꯥꯡꯊꯦꯝ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯀꯩꯁꯥꯝ ꯄ꯭ꯔꯤꯌꯣꯕꯔꯇꯅ ꯍꯟꯗꯛꯀꯤ ꯏꯆꯥꯎ ꯑꯁꯤꯅ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 200 ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯉꯥꯌꯣꯛ ꯐꯥꯔꯝ 200ꯁꯨ ꯏꯁꯤꯡꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃ ꯍꯥꯡꯗꯣꯛꯄ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯃꯇꯦꯡ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯤꯂꯤꯐ ꯐꯟꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯍꯦꯟꯕ ꯃꯇꯦꯡ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯐꯤꯁꯔꯤꯁ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯂꯕꯁꯨ ꯄꯤꯐꯝ ꯊꯣꯛꯄ ꯃꯇꯦꯡ ꯑꯃꯠꯇ ꯄꯤꯕꯤꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡ ꯃꯈꯥ ꯂꯩꯀꯥꯏ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯩꯁꯥꯝ ꯌꯥꯏꯐꯕꯤꯅ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝ ꯀꯌꯥ ꯁꯥꯏꯖꯤꯟ ꯌꯧꯅ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯃꯩꯔꯥꯁꯪ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ डिस्ट्रिक्ट फिशरी ऑफिसर्स दगी मेन प्रोडक्शन ओइरिबनि लसांगथें खोंगनुंगी ngaगी प्रोडक्शन जिना थौबाल अमदि फालदा ngaगी प्रोडक्शन जे अखोइना हेना उरिबनेबा थौबाल दि मोर देन 90% अखोइना लसांगथेंगी ngaगी पोतोक्सिना अखोइना पुथोक्सरिबनि ngaयो फा होजि तुमजंग्रे nga कइनो खंग्रे अवाब तारे मसिदा PMSY दगी योजना गी मखादा लौथरगा nga योकुसु मयाम यावनरी निगी पैसा जुकुसु यावनरी अदुबु प्रिवेंटिव मेजर ओइना हपा लेबदो ओइरो मटेरियल प्रोवाइड तोबदो ओइरो ngasiबो तोरकपा अमते लेत्रि सरकार दा फम्मीबा मेशिनरी जिंगना यारगदि यंजनबिउ थुम्मबा मतुंगदा थुम्मे हाइना समाइना प्रेसता अमदि रेस्पोंस पीरबा मतुंगदा रिलीफ याहोलपगी फिबम जे मसे तौबिगनु प्रिवेंटिव मेजर दा थबक खितंग सु तौबिउ सपागी मिशनरी मसे अखोइगी अपील नि।